ngasi numidang wairam phone hiba tongan ba Manipuri si phone singdigi I pausing khongatcharaga Manipur top channel gi makedigi myamda thamjagi ahanbada petrol amadi diesel mamal hengatbagi mayokta protest tokre petrol amadi diesel gi mamal nong makangdane hengalakbagi mayokta City Youth Congress Committee na Manipur Pradesh Youth Congress Committee gi president mahandagi miyang makhada Yay School Bro Congress Committee Uripok Bro Congress Committee ga puno khusamnaduna Uripok Sorbon Thingel Machinda Riba MS Gas Petrol Pump Mamangda Kholau Singlauduna protest okre Khongjang adu sargya khiba City Youth Congress Committee gi president Tonton Ibom Sana Fungdora khibada hauji corona gi war ba matamasida sana thanaba laisilaktaba sel laisilaktaba matamasida petrol amadi diesel gi mamal hengalak pasina atai polam kyas nomu tangkalakli masida maru oina lau singubada Yamna sating piri masida center amadi state paliba BJP gi government na wama set amata ngangde una usinadrira khangna khangsinadrira leita lairaba myamsi pulap sikro haidibara masi congress khaktana tauba atatai taubanati lebak myamna torokpo kholaw si asumbo kholawni athuba matamda petrol amadi diesel gi mamal athuba matamda hanthan gadabani hainasu maana makhatana phungdokhi Atopa pawamana animal welfare law na dharmada madi community amatada taksin balaiti PRO police India lenga ki secretary animal welfare board of India gi ministry of fishery animal husbandry dairy ying na India gi state amada union territory sing the animal welfare law sing ning thina satnanaba hauki basai asigi jun kunga mangara Manipur gi district singi SP sing na khangalakpa Law asina kanaguma dharma amadi community amatada akhanaba law asi satnabanati yumda yokpa sa sansing ngaksenba law ni haina Manipur Police Department gi PRO ke Mega Chandra MPS na miyamna khangan warol amana haidi Serol asina makataraduna SP CID CB na law sibu satnahanba amadi law sibu thugaibasing India gi mafam khudimakta action launaba India gi animal welfare board na khangalakri atopa pawamanamo Kamjong Myanmar border thingjinkre Manipur lenga ki deputy secretary home na pirakpa paukta ki matungina Kamjong district ki Myanmar paringda free movement regiment asi matam kharagi oina border area ra athingba thamle athingba si thamagi oina thamgadabani haina Kamjong district ki DC hungyo warsangna hukum ama thokre haina phungdorakli Makasa tarak poina topa maruiba pau khara namu samuganda masi lalon bar sienaba IM gi kadar ama lupa crore amagi belu oigadaba samuganda masi amadi nomai kharaga kona na fare Assam gi national park oidiba Kaziranga da akan mongna ngak sienduna thamliba rhino samuganda halaga rhino masi lalon bagi thabak sathabada aina thingkraba larholup kharagi miyoi senei haibagi yamna nakna thajba lebidigi Assam Police amasum Nagaland Police aniki combined force na thibu humbugi thabak satharakpada Nagaland gi larholup ama oidiba NACN IM gi kadar ama international market lupa crore ama gi belu oigadaba rhino masi ga kona na fagale loinana miyai sidigi nongmai kharasu phangba ngamle haidi pau sin hai phagalaba NACN IM gi kadarni hariba miyai si Nagaland amasum Assam Police gi combined force na ngarang Nagaland gi Dimapur district ki manungsana Saitheke basti digi phabani combined force na mafam madu koisin dun operation chathaba matamda IM gi kadarni hariba miyai sidigi rhino gi masi ama AK47 rifle ahom magazine mari 1.22 rifle ama magazine ama kap yariba maru marfugo teresu fogat pangamle hainasu paus na makatan fongdori aduga phagalaba rhino masi asi international market lupa crore ama gi belu oigani hainasu Nagaland police ki paun hairi Atop paw manam BJP gi center amadi state ki lusingba singna makhoina ngangthokiba wa khenabana pikthale Nitin Gadkari na paisa gi award pa leiti haina senthang na kari gi wana piraklibano Bupendra Bharat ki lengak sasan gi thabak tawriba center gi BJP gi lusingba sing amadi Manipur gi BJP gi lusingba singna ngangthokiba wafam sing thabak oina pangthokpa ngamdre center gi BJP gi lusingba amadi state ki BJP gi lusingba singna ngangthokiba wafam singda yamna sauna khenaba leire
Manipur lambi thong semgat sagatpagi thabakta selgi awatpa lehaloi hairaga senthang pitharakpadana karigidamakta wana pitharaklibanao haina Manipur Congress Pradesh Committee MPCC gi wangangloi oiriba ningongbam Bopendra Maitena phongdokhi wafam asing asi Imphal gi BT Road ta leiba MPCC gi office ta pangthokiba paumi-sing unaba amada mahakna haikibani mahakna makhatana phongdokibadi Union Minister Gadkarina handak nomagi khongsat oina Manipur laklamba aduda lupa crore lising mariga samaga marfgo nipan sangna National Highway gi project taraga taruk apunba kilometer saniga maudraga nipan paikhatnaba urek yum tamlambagi matung ina kilometer amagi lambi sembada puna lupa crore taraga mariga 0.04 ni adubo ministry asigi 2021 gi annual report ki 5.5 pera gi matungina Manipur National Highway gi kilometer samaga marfuga mathoi sangba lambi sengba nabagi damakta punna lupa crore lising aniga samapanga kuntraga mapan sanction tawi haina pali masigi matungina kilometer amagi lambi sembada punna lupa crore taraga taruka point kun gomdoini aduga handa kilometer amagi lambi sembagi kaithoklamliba senfam asina lupa crore taraga mariga point 04 oiri maduna National Highway gi kilometer ama lambi Siemnabigi kaithokliba senfam anigi marakta lupa crore aniga point taraga mapangi khena balaide Union Minister Nitin Gadkari nadi paisa gi awat palaite haina yamna pongna hairamlaga karigi damakta lambi siemnabigi senfam karigi wana kaitharakliba no haina spouse na makata na phungdurakli makasa tharak poina topa pawa mana observation committee gi makara taraga tare subi anti repression day parks na pangthokre ngasi observation committee of anti repression day gi makhada Manipur gi tuan ba mafam kya da COVID-19 gi satna kanglon ngakna park sana pangtokre mapung oiba thoram observation committee of anti repression day gi makhada apunma Manipur kan ba imalop amkil na sinduna human right alert HRA gi kwakaithel leiba conference hall da pangtokhi Indian Army na Thangjam Sanu Manorama Devi Nupi Oibigi Ikai Khumnaba Manghan Biraba Matung Minungsi Leitana Hatolaga Hundok Piramba Thaudoki Matung Manipur gi Indian Army Laukthokro Maitei Sanu Indian Army gi Sarak Nampam Nati Haba Khulau Lauduna Manipur gi Ima Taragani Thoina Hakchangda Phi amata Thungdana Indian Laingakta Khongjang Sangsin Kiba Numit Ningsingduna Spirit of Defines Haiba Wakhalon Galonana Taragan Sube anti repression day Thoram upon Manupi Loop Visnupur district na Sindrunga si Visnupura Fang Thokre Thoram do the Amkilgi president in charge L Nganbi Anul Visnupur district ki president L Pramo Kaithel Sokhot Loop Visnupur Kaithelgi secretary S Thoibina Atoba Mikunglen on a Saryaki Thoram gi Horakpada Kongjang Sanction Kiba Aduda Saryaki Ima Taragani Togi Manunda Layoy Krabi Ima ani uripok tagi ima IBM hal kunung mamang dagi ima IBM tombi anibo ningsing duna saruk yakibasingna minute ani tuminna leptuna laikhidrabi ima anigi thawaina lairamlenda ingna singna lairunaba thauniki loinana ima singna siba kidana khongjang sangsin kiba thauna adubo singthaki thoramdura khongjang adura saruk yakibi ima laurembam nganbi laimabu natki fizol sing khudol piduna okpaga loinana ikai kumnabu utki hainasu Phungdorakhi Ningsing Bayai English Singaniga Marigi July Taraga Marida Kangla Dalaiba Taraga Tere Suba Assam Rifles Game gi Mamangda Ima Taraga Nithuina Phi Thungdan Ihok Sangsinbada Saruk Yakibi Laikhidrabi Ima Anigi Mapamda Ikai Khumnabu Utpoina Lai Sukatuna Ikai Khumnaki Thoramga Mari Lainana English Singaniga Marigi July Taraga Marida Kangla Dalaiba Taraga Tere Suba Assam Rifles ki Mamangda Ima Taraga Nithuina Phi Thungdana Kangla Dagi Taraga Tere Suba Assam Rifles Lautho O Haina Khongjang Sangsin kiba adubo ningsingba oina pangthokiba thoramga mari lainana wafham kya su phongdona khi haina palle Pausi lusilakpoina ngasi Manipur gi COVID-19 update mayam da thamjaramge Government of Manipur COVID-19 Kamal Kantur room lagi thadorakpa press release number 477 ngasi tang taraga manga tha tare English ngani kunga mathoi ngasi numidang weram gi pung manga phogi ba update ta haukiba pung kunga mari sida state sida miyoi Lising amaga sumlagi kuntraga mapan nauna COVID-19 positive oiba thengnarakre
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯏꯝꯐꯥꯜ ꯏꯁꯇꯒꯤ 250, ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 249, ꯊꯧꯕꯥꯜꯗꯒꯤ 62, ꯕꯤꯁꯅꯨꯄꯨꯔꯗꯒꯤ 93, ꯀꯛꯆꯤꯡꯗꯒꯤ 45, ꯎꯈ꯭ꯔꯨꯜꯗꯒꯤ 1, ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 89, ꯆꯥꯟꯗꯦꯜꯗꯒꯤ 19, ꯁꯦꯅꯥꯄꯇꯤꯗꯒꯤ 15, ꯇꯃꯦꯡꯂꯣꯡꯗꯒꯤ 94, ꯇꯦꯡꯅꯧꯄꯥꯜꯗꯒꯤ 3, ꯐꯦꯔꯖꯣꯜꯗꯒꯤ 1, ꯅꯣꯅꯦꯗꯒꯤ 13, ꯀꯥꯝꯖꯣꯡꯗꯒꯤ 5 ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗꯒꯤ 12ꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯗ ꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ COVID-19 ꯗꯦꯠ ꯑꯣꯗꯤꯠ ꯀꯃꯤꯇꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 13 COVID-19ꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 5ꯅꯤ ꯕꯤꯁꯅꯨꯄꯨꯔꯗꯒꯤ 3ꯅꯤ ꯀꯛꯆꯤꯡꯗꯒꯤ 1ꯅꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ 2ꯅꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 3ꯅꯤ ꯑꯗꯨꯒ ꯑꯄꯨꯟꯕ ꯑꯣꯏꯅ COVID-19ꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤꯅ 1990 ꯁꯨꯔꯦ ꯑꯗꯨꯒ ꯉꯁꯤ COVID-19ꯗꯒꯤ ꯅꯥꯕ ꯐꯔꯛꯇꯨꯅ ꯃꯤꯑꯣꯏ 738 ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯁꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗꯒꯤ 239ꯅꯤ ꯔꯤꯝꯁꯇꯒꯤ 18ꯅꯤ ꯖꯦꯅꯤꯝꯁꯇꯒꯤ 13 CCCꯗꯒꯤ 198 ꯑꯃꯁꯨꯡ CHICꯗꯒꯤ 138ꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯑꯣꯏꯅ COVID-19 ꯄꯣꯖꯤꯇꯤቭ ꯑꯣꯏꯈ꯭ꯔꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏ 49,990 ꯁꯨꯔꯦ ꯑꯗꯨꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯐꯈ꯭ꯔꯕ COVID-19ꯗꯒꯤ ꯅꯥꯕ ꯐꯈ꯭ꯔꯕ ꯃꯤꯑꯣꯏ ꯃꯁꯤꯡꯅ 59,765 ꯁꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯥꯍꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯅ 9,989ꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤꯅ 87.86%ꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯗ ꯑꯄꯨꯟꯕ D type oxygen cylinder 1,730 ꯑꯃꯁꯨꯡ B type oxygen cylinder 330 ꯈꯦꯟꯅꯕ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯃꯁꯨꯡ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13ꯗ ꯚꯦꯛꯁꯤꯅꯦꯇꯦꯗ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ 53,193ꯅꯤ ꯑꯗꯨꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯅꯦꯇꯦꯗ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤꯅ 1,85,989,918ꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡ ꯑꯁꯤꯗ ꯐꯥꯔꯁ ꯗꯣꯁ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯃꯁꯤꯡꯅ 9,82,158ꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯗꯣꯁ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯃꯁꯤꯡꯅ 1,03,793ꯅꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯑꯞꯗꯦꯠ ꯄꯤꯖꯔꯈꯤꯒꯦ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯊꯦꯡꯛ ꯌꯨ